ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯣꯝꯅ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯃꯁꯥꯅꯗꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯑꯗꯨꯕꯨ ꯐꯥꯎꯕꯗꯤ ꯐꯥꯎꯗꯕ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯃꯈꯜ ꯈꯔ ꯑꯍꯥꯟꯕꯗ ꯂꯩꯖꯔꯦ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯈꯥꯛꯇꯅ ꯑꯃꯥꯡꯕ ꯅꯦꯠ ꯑꯐꯥꯎꯕ ꯕ꯭ꯂꯣꯛ ꯅꯝꯂꯤꯕ ꯏꯀꯦꯟ ꯀ꯭ꯔꯕꯕꯝ ꯁꯛꯀꯁꯤ ꯐꯖꯅ ꯂꯣꯏ ꯇꯧꯔꯤꯁꯤ ꯅꯨꯡꯁꯥꯁꯨ ꯁꯥꯏꯅ ꯇꯧꯔꯤꯁꯤ ꯈꯪꯗꯦꯅꯤ ꯍꯣꯏ ꯃꯃꯥꯏ ꯊꯣꯛꯎꯏꯒꯦ ꯀꯨꯝꯕꯅꯪ ꯈꯨꯃꯥꯁꯤ ꯕꯤꯔꯥꯅꯤ ꯀꯩꯅꯣꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯀꯨꯝꯕꯅꯪ ꯀꯩ ꯃꯇꯧꯁꯤꯕꯨ ꯐꯖꯗ꯭ꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ ꯃꯥ ꯀꯣꯜꯂꯒ ꯂꯪ ꯈꯣꯠ ꯇꯧꯔꯤꯗꯣ ꯑꯗꯨ ꯐꯔꯦ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯀꯣ ꯃꯌꯥꯝ ꯀꯝꯗꯧꯔꯤꯒꯦ ꯑꯩ ꯍꯩꯅꯧ ꯃꯃꯤꯠ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯕ꯭ꯂꯣꯛꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯒꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯏꯇꯣꯞ ꯇꯣꯞꯄꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯐꯝꯗ ꯆꯠꯂꯒ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯐꯝꯗꯣ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝꯅꯦꯕ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯃꯐꯝꯗꯣ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯐꯝ ꯆꯠꯂꯒ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯛꯀꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯧꯔ ꯊꯦꯡꯅꯔꯁꯤꯀꯣ ꯑꯣꯀꯦ A few moments later. ꯍꯦꯜꯂꯣ ꯒꯥꯏꯁ ꯑꯩ ꯍꯧꯖꯤꯛ ꯃꯐꯝꯗ ꯌꯧꯖꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯄꯣꯠꯇ ꯌꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗ ꯑꯩꯁꯨ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯌꯧꯔꯒ ꯁꯨꯝ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯝꯃꯦ ꯄꯣꯠꯁꯦꯀꯣ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯈꯔ ꯆꯦꯜꯂꯤꯀꯣ ꯑꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯃꯤꯒꯤ ꯃꯐꯝꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯔꯕ ꯈꯪꯕ ꯃꯐꯝꯁꯦꯀꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯅꯣꯏ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗ ꯑꯩꯁꯨ ꯂꯥꯛꯄꯅꯤꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯈꯪꯗꯦꯅꯦ ꯌꯥꯝ ꯀꯟꯅ ꯌꯨꯅꯤꯛ ꯑꯣꯏꯕꯗꯤ ꯑꯩꯁꯨ ꯎ ꯐꯪꯗꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯎꯗꯦꯀꯣ ꯁꯤꯗ ꯇꯨꯔꯦꯟꯁꯦ ꯃꯌꯥꯝ ꯎꯕꯗꯤ ꯏꯁꯤꯡ ꯀꯟꯅ ꯆꯦꯜꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁ ꯀꯩꯅꯣꯝꯅꯦ ꯄꯥꯃꯥꯂꯤ ꯑꯁ ꯃꯅꯝꯁꯤꯗꯤ ꯃꯅꯝꯁꯤꯅ ꯇꯥꯛꯑꯦꯅꯦ ꯄꯣꯠꯁꯦ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯀꯣꯜꯂꯉꯩꯗ ꯗꯥꯎꯔ ꯈꯜꯂꯦꯕ ꯑꯁ ꯑꯩꯕ ꯀꯩꯅꯣ ꯇꯧꯏꯅꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯇꯧꯏꯁꯦ ꯑꯁꯦꯡꯕ ꯀꯩꯅꯣ ꯂꯩ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯨꯁꯜꯂꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯕꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯃꯥꯡꯉꯦ ꯑꯁ ꯒꯥꯏꯁ ꯑꯣꯏ ꯇꯧꯔꯤꯁꯦ ꯑꯁ ꯃꯥꯏꯒꯗꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯁ ꯃꯅꯝꯁꯤꯗꯤ ꯀꯥꯏꯗꯤ ꯀꯔꯤ ꯑꯃꯥꯡꯕꯅ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯒꯥꯏꯁ ꯅꯣꯏꯅ ꯃꯐꯝꯁꯦ ꯐꯖꯩ ꯍꯥꯏꯗꯣ ꯑꯩꯗꯤ ꯂꯥꯛꯄꯅꯤ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄ ꯌꯥꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯆꯩꯔꯛꯄꯅꯦ ꯃꯐꯝꯁꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯟꯊꯤ ꯁꯟ ꯑꯣꯏ ꯀꯩ ꯇꯧꯔꯅ ꯐꯖꯕ ꯃꯐꯝꯗꯤ ꯑꯝꯇ ꯑꯣꯏꯗꯦ ꯁꯤ ꯃꯐꯝ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯣꯏꯗꯦ ꯐꯖꯅ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯀꯔꯤ ꯃꯐꯝꯗꯣ ꯈꯪꯗꯦ ꯏ ꯀꯥꯏꯗ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯖꯔꯦ ꯁꯦꯟꯕꯨ ꯍꯦꯛ ꯆꯤꯜꯂꯛꯂꯕ ꯂꯥꯏꯚ ꯍꯦꯛꯇ ꯊꯥꯒꯟꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯇ꯭ꯔꯤꯃꯔ ꯅꯦꯛꯇꯥꯏ ꯃꯤꯇꯩ ꯁꯥꯎꯟ ꯌꯥꯔꯕꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯍꯩꯅꯧ ꯁꯨꯝ ꯆꯥꯒꯦꯅ ꯊꯨꯝ ꯃꯣꯔꯣꯛꯀꯁꯨ ꯄꯨꯔꯛꯏ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝꯒ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯨꯝ ꯂꯩꯕ ꯑꯗꯨꯅ ꯉꯁꯤꯁꯨ ꯂꯥꯏꯚꯇ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯃꯤꯁꯦ ꯈꯔ ꯌꯥꯝꯅꯕ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤ ꯈꯔ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯗꯣ ꯑꯩ ꯍꯩꯅꯧ ꯆꯥꯅ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯖꯔꯛꯀꯦ ꯃꯤꯁꯦ ꯌꯥꯝꯗꯦ ꯃꯌꯥꯝ ꯌꯥꯝꯃꯤ ꯃꯤ ꯈꯔꯗꯤ ꯌꯥꯝꯃꯤ ꯁꯤꯜꯂꯦ ꯍꯩꯅꯧꯁꯦ ꯃꯌꯥꯝ ꯃꯔꯛꯇ ꯍꯩꯅꯧ ꯁꯨꯝ ꯆꯥꯖꯒꯦ ꯍꯩꯅꯧ ꯆꯥꯔꯤꯉꯩꯗ ꯆꯦꯟꯈꯤꯕ ꯀꯣꯃꯦꯟꯁꯤꯡ ꯆꯦꯟꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯨꯄꯔ ꯆꯥꯠ ꯃꯥꯜꯂꯦ ꯑꯁ 5,000 ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯁ ꯑꯩꯗꯤ ꯅꯣꯏ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯩꯗꯤ ꯁꯦꯟꯁꯦ ꯄꯥꯝꯗ꯭ꯔꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯕꯤꯁꯨ ꯀꯥꯞꯁꯤꯜꯂꯛꯑꯕꯅꯤ나 ꯀꯩ ꯍꯥꯏꯔꯨꯅꯤ 5,000 ꯀꯥꯞꯁꯤꯟꯕ ꯌꯥꯏ ꯁꯥꯎꯠ ꯑꯥꯎꯠ ꯑꯃꯗꯤ ꯇꯧꯕꯤꯔꯝꯒꯦ ꯁꯨꯄꯔ ꯆꯥꯠ ꯇꯧꯕꯤꯔꯛꯄ ꯃꯥꯏꯕꯝ ꯃꯥꯏꯃꯨꯅ 5,000 ꯁꯨꯄꯔ ꯆꯥꯠ ꯑꯃ ꯇꯧꯕꯤꯔꯦ ꯇꯣꯡꯕ꯭ꯔꯝ ꯇꯣꯟꯗꯣꯟꯕꯤ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯏꯁꯇ꯭ꯔꯤꯝꯁꯦ ꯅꯣꯡꯃꯒꯤ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯤꯌꯦ ꯅꯣꯏ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯇꯥꯏꯌꯦ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯣꯟꯗꯣꯟꯕꯤ ꯑꯗꯣ ꯀꯣꯃꯦꯟꯁꯦ ꯌꯥꯝꯃꯦꯀꯣ ꯌꯥꯝ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯐꯥꯔꯒ ꯄꯥꯖꯔꯛꯀꯦ ꯑꯩꯅ ꯐꯥꯕꯗꯣ ꯐꯥꯔꯨꯕ ꯂꯛꯀꯤꯅꯦ ꯍꯥꯏꯇꯥꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯀꯣꯃꯦꯟ ꯈꯨꯗꯤꯡꯃꯛ ꯄꯥꯕꯗꯗꯤ ꯀꯩꯁꯨ ꯑꯩꯁꯨ ꯃꯤꯅꯤꯅ ꯀꯩꯁꯨ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯁꯨꯝ ꯂꯥꯏꯚꯁꯦ ꯈꯔ ꯉꯟꯅ ꯊꯥꯔ ꯈꯜꯂꯝꯕ ꯑꯗꯣ
ꯊꯕꯛꯁꯦ ꯈꯔ ꯆꯤꯟꯗꯅ ꯉꯟꯅ ꯊꯥꯕꯗ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯂꯧꯕꯤ ꯌꯥꯗꯦ ꯕ꯭ꯔꯣꯒꯤ ꯁꯥꯏꯗꯣ ꯅꯨꯄꯥ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃꯒ ꯆꯠꯃꯤꯟꯅꯍꯧꯋꯦ ꯍꯣ ꯆꯠꯆꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏꯒꯤ ꯃꯆꯤꯒꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕꯅꯦ ꯃꯃꯤꯡꯅ ꯈꯝꯕ ꯀꯧꯕꯅꯦ ꯅꯣꯏꯅ ꯑꯗꯨꯝ ꯎꯁꯟꯕꯤꯗ ꯀꯔꯤꯒꯤꯅꯣ ꯂꯥ 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 ꯑꯗꯣ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯒꯗꯧꯕ ꯂꯩꯔꯤꯌꯦ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔ ꯑꯃꯅ ꯑꯩꯁꯦ ꯏꯟꯇꯔꯚꯤꯌꯨ ꯑꯝꯇ ꯂꯧꯖꯒꯦꯅ ꯀꯟꯇꯦꯛ ꯇꯧꯔꯛꯏ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯁ꯭ꯇꯤꯃꯔꯁꯦ ꯂꯩꯇ꯭ꯔꯦꯅꯀꯣ ꯏꯟꯇꯔꯚꯤꯌꯨ ꯑꯝꯇ ꯂꯧꯖꯒꯦꯗꯅ ꯃꯥꯁꯨ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔꯅꯤ ꯃꯥꯅ ꯀꯟꯇꯦꯛ ꯑꯃ ꯇꯧꯔꯦ ꯍꯌꯦꯡꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯆꯠꯂꯨ ꯇꯥꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯅ ꯉꯁꯤ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔ ꯑꯃꯅ ꯑꯩꯕꯨ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯒꯦ ꯀꯥꯏꯗꯅ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯕꯤꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯨꯠꯁꯤ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯁꯇ꯭ꯔꯤꯝꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯀꯥꯏꯅꯔꯞ ꯇꯧꯔꯁꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯉꯟꯇꯥ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯍꯌꯦꯡ ꯃꯈꯥꯗ ꯆꯠꯊꯔꯁꯤ ꯃꯌꯥꯝ ꯃꯊꯪꯗ ꯂꯩꯖꯔꯦ ꯄ꯭ꯔꯃꯣꯇꯔ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯕ꯭ꯔꯥꯟꯁꯤꯡꯅ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯣꯠꯅꯕꯗ ꯐꯪꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯃꯣꯇꯔ IBC ꯀꯣꯟꯊꯧꯖꯝ ꯉꯥꯏꯈꯣ ꯃꯌꯥꯝꯅ ꯂꯥꯛꯏꯕ ꯆꯦꯅꯦꯜꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯣꯁꯟ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯎꯔꯤꯡ ꯊꯨꯡꯕꯤꯕ꯭ꯔꯥ ꯎꯔꯤꯡ ꯊꯨꯡꯕꯤꯅꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅꯒ ꯄꯥꯝꯕꯤꯔꯛꯇꯕ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯦ ꯃꯃꯥ ꯑꯥꯔꯠ ꯚꯤꯇꯥꯃꯤꯟ C ꯐꯦꯁ ꯋꯥꯁ ꯑꯁꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡ ꯃꯆꯥ ꯊꯨꯡꯕꯗꯣ ꯑꯩꯈꯣꯏ ꯁꯤ ꯇꯩꯁꯜꯂ ꯃꯇꯨꯡꯗ ꯈꯔ ꯌꯥꯝ ꯊꯨꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯡꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯗꯣ ꯅꯪ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯃꯥꯏꯁꯦ ꯎꯔꯤꯡ ꯐꯅꯕ ꯍꯥꯏꯔꯒ ꯍꯦꯟꯒꯠꯅꯕ ꯍꯥꯏꯌꯦꯅ ꯑꯗꯣ ꯀꯩꯝ ꯈꯟꯕꯤꯔꯨꯒꯅꯨ ꯃꯊꯪ ꯍꯥꯏꯖꯔꯒꯦ ꯃꯊꯪ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯜꯂꯤꯉꯩꯅꯦ ꯎꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯍꯥꯠꯂ ꯀꯩꯗꯧꯅꯤ ꯈꯔ ꯌꯥꯝ ꯊꯨꯡꯍꯜꯂ ꯃꯇꯨꯡꯗ ꯍꯥꯠꯄꯅ ꯐꯩꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯃꯊꯪ ꯇꯥꯖꯔꯛꯀꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯖꯒꯦ ꯋꯥꯔꯥ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯇꯨꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡ ꯀꯩ ꯍꯥꯏꯅꯤ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯎꯔꯤꯡ ꯐꯕꯒꯤꯗꯣ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯄꯣꯠꯇꯣ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯖꯔꯦ ꯅꯤꯝ ꯐꯦꯁ ꯋꯥꯁ ꯑꯁꯤ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯝ ꯄꯥꯝꯕꯤꯗꯣ ꯈꯪꯕꯤꯀꯣ ꯑꯗꯨꯒꯤ ꯁꯨꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯇꯩꯕ ꯃꯇꯝꯗ ꯑꯩꯈꯣই ꯎꯔꯤꯡꯗꯤ ꯐꯒꯅꯦꯕ ꯑꯗꯨꯕꯨ ꯎꯔꯤꯡ ꯐꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡ ꯐꯔꯒ ꯃꯨꯔꯒꯗꯤ ꯂꯩꯍꯧꯒꯅꯦꯕꯀꯣ ꯃꯌꯥꯝ ꯎꯔꯤꯡ ꯐꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯔꯤꯡ ꯊꯨꯡꯕ ꯃꯐꯝꯗ ꯃꯨꯁꯜꯂꯒ ꯂꯩꯍꯧꯅꯤ ꯃꯌꯥꯝ ꯈꯜꯂꯝꯒꯅꯤ ꯉꯁꯥꯏꯗꯤ ꯉꯥꯡꯉꯤꯕ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯎꯔꯤꯡ ꯐꯍꯟꯒꯅꯤ ꯎꯔꯤꯡ ꯀꯩꯗꯧ ꯃꯨꯍꯟꯒꯅꯤ ꯀꯩꯅꯣꯝ ꯇꯧꯍꯟꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯃꯈꯛꯇ ꯋꯥꯠꯂꯦꯕ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒꯅꯦ ꯌꯥꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯒ ꯂꯩꯖꯔꯤ ꯀꯔꯅꯦꯜ ꯁꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯈꯜꯂꯝꯒꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜꯒꯤ ꯀꯩꯀꯩ ꯇꯩꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒꯤ ꯑꯩꯅ ꯂꯩꯖꯔꯛꯄꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯑꯁꯤꯁꯦ ꯗ꯭ꯔꯣꯞ ꯑꯃ ꯊꯥꯗꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯑꯃꯒ ꯍꯥꯞꯈꯤꯅꯤ ꯑꯗꯣ ꯁꯤꯃꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯈꯔ ꯌꯥꯎꯗꯦꯕꯀோ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯅꯥꯟꯕꯤꯔꯒ ꯁꯨꯝ ꯇꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯇꯩꯖꯔꯒꯦ ꯃꯌꯥꯝ ꯁꯨꯝ ꯇꯦꯁ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯐꯪꯒꯅꯤ ꯆꯦꯟꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯩꯔꯒ ꯑꯃꯨꯛ ꯈꯦꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯕꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯨꯡꯗ ꯁꯤ ꯇꯧꯔꯦꯅ ꯈꯦꯠꯄꯤꯕ ꯀꯣꯏꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤꯀꯣ ꯀꯣꯏꯗꯤ ꯑꯩꯗꯤ ꯈꯔ ꯈꯥꯛꯆꯕꯅꯤꯅ ꯀꯩꯅꯣ ꯇꯧꯍꯜꯂꯔꯒꯦ ꯑꯗꯨꯅꯤꯗ ꯑꯗꯣ ꯉꯁꯥꯏꯗꯤ ꯉꯥꯡꯕꯗꯁꯨ ꯋꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯊꯛꯅꯤꯡꯕꯅꯤ ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯊꯛꯅꯤꯡꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯊꯛꯅꯤꯡꯉꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯇꯩꯕ ꯈꯣꯠꯄꯁꯤ ꯇꯧꯕ ꯌꯥꯝ ꯋꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯇꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯝ ꯄꯨꯊꯣꯛꯆꯔꯛꯀꯦꯕ ꯂꯩꯖꯔꯤ ꯀꯩ ꯍꯥꯏꯅꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯅ ꯀꯩꯅꯣꯅꯤ ꯂꯣꯀꯦꯜ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯤꯅꯗꯤ ꯂꯣꯀꯦꯜ ꯍꯥꯏ ꯑꯗꯨ ꯁꯤꯅ ꯁꯤꯗ ꯂꯩꯕꯅꯤ ꯏꯝꯄ꯭ꯔꯦꯜ ꯕ꯭ꯂꯦꯛ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯃꯒ ꯂꯩꯔꯤ ꯁꯤ ꯁꯨꯝ ꯀꯥꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕꯗ ꯄꯦꯛ ꯑꯃ ꯍꯩꯖꯤꯟꯕꯤꯔ ꯁꯨꯝ ꯄꯨꯁꯤꯟꯕ ꯑꯗꯣ ꯁꯤꯅ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕ꯭ꯔꯥꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯎꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯈꯥꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯖꯔꯝꯒꯦ DM ꯇꯧꯁꯟꯕꯤꯔꯝꯃꯨ ꯒꯨꯗ ꯕꯥꯏ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯑꯔꯣꯏꯕꯗ ꯂꯩꯖꯔꯤ ꯃꯤ ꯑꯃꯠꯇ ꯚꯥꯏꯔꯦꯜ ꯆꯠꯄ ꯌꯥꯗꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯗꯧꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯇꯔꯚ꯭ꯌꯨꯋꯔ ꯃꯤꯂꯟ ꯀꯔꯕꯕꯝ ꯁꯤꯅꯤꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤꯀꯣ
ngasi mahausaꯒꯨꯝꯅ mayamꯒꯤꯗꯃꯛꯇ interview ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ mayam ꯑꯩꯅ ngasi ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯍꯥꯎ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯅꯤ ꯈꯨꯡꯒꯪ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯐꯥꯎꯕ content creator ꯀꯌꯥ ꯑꯃ ꯄꯣꯛꯄꯤꯈ꯭ꯔꯦ creator ꯑꯍꯨꯝ ꯈꯛꯇꯪ ꯈꯪꯒꯠꯂꯒ interview ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯤ ꯑꯗꯣ interview ꯑꯁꯤ mayam ꯂꯣꯏꯕꯧ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯝꯖꯔꯛꯀꯦ mayam ngasiꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯎꯔꯤꯕ ꯏꯇꯥꯎꯁꯤꯡꯁꯤꯅꯤ ꯑꯩꯈꯣꯏ ngasi interview ꯇꯧꯕꯗ ꯌꯥꯎꯖꯒꯗꯧꯔꯤꯕ ꯏꯇꯥꯎꯁꯤꯡꯁꯦ ꯑꯗꯣ ꯏꯇꯥꯎꯁꯤꯡꯁꯦ ꯃꯊꯪ interview ꯇꯧꯖꯔꯛꯀꯦꯀꯣ mayamꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯐꯝꯃꯤꯕ ꯏꯇꯥꯎꯁꯦ ꯍꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯑꯗꯨꯒꯨꯝꯂꯕ ꯅꯧꯅ ꯐꯥꯎꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯣꯇꯔꯅꯤꯀꯣ ꯑꯗꯨꯒꯨꯝꯂꯕ mayamꯒꯤ ꯁꯦꯟꯈꯥꯎꯕꯨ ꯍꯦꯛꯇ ꯍꯥꯡꯍꯟꯕ ꯉꯝꯅꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯃꯣꯇꯔꯅꯤꯀꯣ ꯃꯥꯁꯦ ꯑꯗꯣ ꯃꯥ ꯂꯣꯏꯔ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ mayam ꯃꯊꯪ ꯑꯗꯨꯝ interview ꯇꯧꯔ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯊꯪ ꯃꯥ ꯀꯥꯜꯂꯒ ꯏꯇꯥꯎ ꯁꯣꯝꯗ ꯐꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯔꯅꯤꯀꯣ mayamꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯚ ꯊꯥꯕ ꯑꯗꯨꯒꯨꯝꯂꯕ ꯃꯥ ꯌꯥꯝ ꯐꯥꯎꯒꯠꯂꯛꯄ ꯀꯩꯅꯣꯅꯤ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯃꯅꯤ ꯃꯥꯒꯤꯁꯨ ꯂꯥꯛꯆꯒꯦ ꯃꯥꯒꯤ ꯃꯊꯪꯒ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯐꯥꯎꯒꯠꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯂꯕ 블로거니ꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒꯨꯝꯂꯕ 블로거니 ꯌꯥꯝ ꯊꯤꯅ ꯐꯥꯎꯕ 블로거니 ꯃꯌꯥꯝꯁꯨ ꯁꯛꯇꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯃꯥꯡꯗ 블로그 ꯎꯔꯝꯃꯅꯤ ꯀꯣ ꯑꯗꯣ ꯃꯥꯁꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯆꯒꯦꯀꯣ ꯑꯗꯣ ꯏꯇꯥꯎꯕꯤ야 ꯁꯣꯝꯗ ꯂꯥꯛꯆꯒꯦ ꯃꯥꯒꯤ ꯑꯁꯣꯝꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯁꯦ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯧꯔꯛꯐꯝꯁꯦ ꯑꯩ ꯂꯣꯀꯦꯜꯒꯨꯝꯕꯗ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜꯁꯦ ꯁꯨꯝ ꯃꯆꯥ ꯄꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜ ꯂꯩ ꯁꯨꯝ ꯈꯪꯉꯝꯅꯤ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯃꯅꯨꯡꯗ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯇꯧꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯏ इंटरनेशनल ꯌꯧꯔꯦꯕꯀꯣ ꯏꯇꯥꯎꯒꯤ ꯊꯥꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦꯀꯣ ꯍꯥꯏꯒꯅꯗꯤ ꯕ꯭ꯔꯦꯟꯁꯤꯡꯁꯤꯅ ꯃꯥꯁꯤ ꯏꯇꯥꯎꯁꯦ ꯌꯧꯅ ꯍꯣꯠꯅꯕꯗ इंटरनेशनल ꯕ꯭ꯔꯦꯟꯁꯦ ꯌꯧꯔꯦ ꯕ꯭ꯔꯦꯟꯁꯤꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯁꯤꯅ ꯏꯇꯥꯎꯁꯦ ꯂꯥꯝꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯃ ꯏꯇꯥꯎ ꯑꯃꯅꯤꯀꯣ ꯃꯥꯁꯦ ꯄ꯭ꯔꯣꯃꯣꯁꯟꯁꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯏꯇꯥꯎꯁꯦ ꯌꯥꯝ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯝꯕꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯒꯔꯅꯤ ꯏꯇꯥꯎꯀꯣ ꯑꯗꯣ ꯏꯇꯥꯎꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯏꯇꯥꯎꯁꯦ ꯍꯟꯗꯛꯇꯤ ꯑꯃꯥꯡꯕꯅꯦꯅꯁꯨ ꯕ꯭ꯂꯣꯒꯁꯤ ꯑꯗꯨꯝ ꯅꯝꯕꯤ ꯍꯥꯏꯅ ꯇꯥꯏꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯇꯥꯎ ꯃꯣꯇꯤꯚꯦꯁꯟꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕ ꯏꯇꯥꯎꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯁꯨꯝ ꯇꯧꯕꯅꯤ ꯏꯇꯥꯎ ꯃꯣꯇꯤꯚꯦꯁꯟꯁꯤꯕꯨꯗꯤ ꯀꯌꯥ ꯐꯪꯗꯦꯕ ꯀꯌꯥ ꯐꯪꯗꯕ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯕꯦꯠ ꯀꯃꯦꯟꯅ ꯏꯑꯣꯏ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯥꯝꯖꯕ ꯂꯝꯕꯤꯅꯤ ꯈꯜꯂꯒ ꯑꯃꯥꯡꯕ ꯀꯌా ꯅꯦꯠꯂꯒꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯀꯌꯥ ꯆꯪꯉꯒꯁꯨ ꯕꯦꯠ ꯀꯃꯦꯟ ꯀꯌా ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯃꯁꯤꯁꯦ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯩ ꯄꯨꯔꯥ ꯐꯣꯀꯁꯇ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯏꯁꯦ ꯐꯥꯎꯔꯤꯁꯦ ꯃꯥꯅꯦ ꯃꯌꯥꯝ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯥꯅ ꯁꯦꯡꯒꯦꯔ ꯃꯣꯇꯤꯚꯦꯁꯟꯃꯨꯛ ꯂꯩꯔꯗꯤꯀꯣ ꯏꯁꯥꯒ ꯆꯥꯟꯅꯕ ꯃꯣꯇꯤꯚꯦꯁꯟ ꯂꯩꯔꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯁꯤꯅ ꯎꯠꯂꯤꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯏꯇꯥꯎ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯐꯥꯎꯔꯕ ꯂꯥꯏꯚ ꯊꯥꯕ ꯏꯇꯥꯎ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯄ ꯎꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯝꯒꯅꯤꯀꯣ ꯃꯥꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯂꯥꯏꯚꯇ ꯎꯕꯤꯔꯝꯒꯅꯤ ꯏꯇꯥꯎꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯑꯝꯇ ꯇꯥꯁꯤꯀꯣ ꯏꯇꯥꯎ ꯃꯈꯥꯗ ꯇꯥꯕꯤꯌꯣ ꯏꯇꯥꯎꯒꯤ ꯋꯥꯔꯤꯁꯦ ꯂꯥꯏꯚ ꯊꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯝ ꯇꯟꯕ ꯑꯗꯨꯅ ꯑꯩꯅ ꯐꯝꯅ ꯍꯤꯞꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯨꯝ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤ ꯎꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯈꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯃ ꯑꯣꯏꯕꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯗꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯩꯇꯥꯅ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯏꯇꯥꯎꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯐꯝꯗꯅ ꯁꯦꯟ ꯇꯥꯟꯕꯁꯦ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯏꯇꯥꯎꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯪꯉꯤ ꯍꯥꯏꯁꯤꯅꯗꯤ ꯐꯝꯃꯁꯨ ꯇꯨꯝꯃꯁꯨ ꯆꯥꯔꯁꯨ ꯐꯥꯔꯁꯨ ꯐꯝꯃꯁꯨ ꯀꯣ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯏꯇꯥꯎꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯃꯅꯤꯅ ꯃꯍꯥꯛ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯕꯤꯔꯤꯁꯦ ꯑꯗꯣ ꯏꯇꯥꯎ ꯃꯣꯏ ꯑꯍꯨꯝꯃꯛꯇ ꯑꯃꯨꯛꯇꯪꯗ ꯂꯥꯛꯆꯒꯦꯀꯣ ꯏꯇꯥꯎꯁꯦ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯤꯔꯦꯀꯣ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯁꯦ ꯏꯇꯥꯎꯒꯤꯁꯦ ꯄ꯭ꯔꯣꯃꯣꯁꯟꯗꯤ ꯌꯥꯝ ꯇꯧꯋꯦꯕꯨ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯂꯦꯡꯗ ꯂꯥꯛꯄ ꯏꯇꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯩꯗꯤ ꯏꯇꯥꯎꯒꯤ ꯕ꯭ꯂꯣꯒꯔꯁꯦ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎꯒꯤ ꯂꯥꯏꯚ ꯊꯥꯕꯤꯔꯤꯕ ꯏꯇꯥꯎꯁꯦ ꯌꯥꯔꯣꯏ ꯑꯩ ꯏꯇꯥꯎ ꯂꯥꯏꯚ ꯊꯥꯕꯤꯔꯤꯕ ꯏꯇꯥꯎꯁꯦ ꯃꯥꯒꯤ ꯏꯇꯥꯎꯒꯤ ꯂꯥꯏꯚꯁꯤꯁꯨꯀꯣ ꯂꯥꯏꯚꯇ ꯈꯤꯇꯪ ꯍꯦꯟꯖꯔꯝꯃꯁꯨ ꯃꯈꯥ ꯍꯦꯛꯇ ꯚ꯭ꯌꯨꯁꯦ ꯀꯥꯞꯄ ꯌꯥꯗꯕ ꯏꯇꯥꯎ ꯍꯦꯛꯇ ꯕ꯭ꯂꯣꯒꯔꯁꯤꯅ ꯍꯦꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯄꯔ ꯆꯦꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯗꯅ ꯁꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯀꯨꯞꯅ ꯗꯤꯇꯦꯜꯁꯤ ꯊꯝꯖꯔꯔꯣꯏꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯁꯨꯅꯤꯅꯦ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ ꯂꯩꯌꯦꯕ ꯃꯣꯏ ꯚ꯭ꯌꯨꯅꯒ ꯍꯦꯟꯕꯗꯤꯕ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯨ ꯈꯔ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯌꯥꯔꯣꯏꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯕ꯭ꯂꯣꯒꯔ ꯅꯝꯕꯔ 1 ꯂꯩꯔꯤꯕ ꯄꯩꯁꯥꯁꯦ ꯈꯣꯡꯕꯥꯟ ꯈꯔ ꯀꯨꯝꯕ ꯇꯨꯔꯦꯟ ꯈꯔ ꯀꯨꯝꯕ ꯑꯗꯨ ꯌꯥꯔꯣꯏꯕ 2 million ꯚ꯭ꯌꯨꯅꯤ ꯂꯥꯛꯏꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤꯂꯤꯌꯟ ꯑꯩꯈꯣꯏ ꯕ꯭ꯔꯥꯟ ꯑꯩꯈꯣꯏꯁꯨ ꯁ꯭ꯇ꯭ꯔꯤꯃꯔ ꯀꯩꯅꯣ ꯑꯦꯃꯥꯖꯣꯟꯒꯤ ꯕ꯭ꯔꯥꯟ ꯀꯩꯅꯣ ꯈꯪꯗꯦꯕ꯭ꯔꯣ ꯃꯣꯏꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯥꯏꯛꯇꯣ ꯑꯩꯁꯦ ꯐꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯥꯎꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯕ꯭ꯂꯣꯒꯔꯁꯦ ꯒꯥꯏꯁ ꯃꯣꯏ ꯉꯥꯡ ꯇꯥꯎꯅ ꯑꯩ 2 million ꯚ꯭ꯌꯨ ꯂꯥꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯕ꯭ꯂꯣꯒꯔꯅꯦꯕ ꯑꯩꯁꯦ ꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯐ꯭ꯔꯤꯗ ꯄꯤꯔꯤꯁꯦ Redmi Note 10s ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯒꯥꯏꯁ ꯃꯥ ꯇꯧ ꯌꯥꯅꯤꯡꯕ꯭ꯔꯣ ꯃꯥ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯑꯁꯤ ꯀꯩꯅꯣꯅꯤ ꯕ꯭ꯂꯣꯛ ꯅꯝꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯤ ꯐꯣꯟꯒꯤ ꯑꯩ ꯌꯥꯎꯔꯝꯗꯦꯅꯤ ꯁꯦ ꯑꯩꯗꯤ ꯌꯥꯎꯔꯤꯅꯤ ꯁꯦ ꯍꯧꯖꯤꯛ ꯇꯧꯔꯣ ꯇꯧꯔꯧꯔꯕ ꯃꯥ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯌꯥꯏꯕ ꯏꯟꯇꯔꯚ꯭ꯌꯨꯅꯦ ꯑꯗꯨ ꯌꯥꯗꯦꯕ ꯃꯥ ꯌꯨꯇ꯭ꯌꯨꯕ ꯈꯨꯔꯥꯏꯅꯤ ꯀꯩꯅꯣꯅꯦ
나 우지기도 그래. 나 공간 꿈. 아코이제 파워는 아이제 머니포리 파워 블로거네. 아이 파워 블로거네. 로컬 되게 누구노. 또 밀는 거 라이라이제. 또 밀는 게 누구노. mayam interview je swai dalo chan jalage mayam moi gi wari je ama ya wore moi gi jidi I want them view mai mo ngi moi ai nang phang ga tra ara mayam interview swai dalo chan jalage adang tabe interview pu dana lak sake